Arambai News Guwahati da Maitelon gi pau tabri basing bu ihan han makta da chingangbam Susitrani na kurumjari hojing asigi samlappa mariba pau sing lobirase Assam da nomada COVID positive bigi chang hanadagi hantarakle ngarang matam kuirabagi matung ahan boina anoba case lising amagi makhada habade jamapan ga humudra manga khaktamak phangki masi punna test tawkiba lagamaga lising taramanga supna nifumapan gi manungdagi ne positivity rate su chada sino dasmik nipan manga da hantarakle Guwahati da su anoba case chamaga kunma thoi khaktamak ngarang phangki phibam asida Assam da anoba SOP ama laukthorok payana lairakli Dukan amadi kaithel na chingba pung taruk fawba hanglaga nimidang pung taret tagi curfew thamba loidana haukiba me kunma thoidagi thingduna lairakhiba interstate chathok chusin tawba August 13 tagi hangdoklaba yai haina CM na pawmising dangasi khanghalakhi Asumna COVID ki phibam khajik phagalak liba maragasida bipol gi damak rajniti dol sing amuk chena ba horakli Raizor dol gi luchingba Vasco di Saikiana ngasi Congress bhavan da laktuna Congress ki luchingba singa unaraba matung pawmi sing da phungdorakibagi matungina Assembly mikhal mamang da su Raizor dol na de Congress ka alliance to ba pamkhi adubu ariyamba da takhi handakti Congress na Communal Party AIUDF kadi kaidongoi da su chatminararoi haikhi hairi Phibam asida yamdrabada Congress amasung Raizor dolna yanaba mirep ama puthoknaba hotnarakni habagi thajaba thamnari Adubu cheragasida AIUDF ki chief Badruddin Azmal na amuk Congress kadi mamangdagi hona yanaba lairakli yanaba adu hojiksu chama da chama lengdana lairi Akhil Gogoi gadi kaidongoi dasu alliance tawkhide matungdasu tawroi andolon tawba kangbuni hairakli Assam Pradesh BJP President Bhupesh Kolitana AIUDF ki MLA Phani Talukdar yamna thunamak BJP changlagani haikhibadugi matangdasu paladuna Azmalna Phani Talukdar BJP da changloi sengdorakli Assam amadi Mizoram ngamkhai santainabagi matangda Baraki MLA singa CM Himanta Biswa Sarma ga punna phaminakre Baraki MLA 15 gi manungda 13 mifam asida saruk yaki mase economic blockade na chingba handoknaba miyam gi mihut singna themlaba fawbada Assam gi ngamkhai miyam na yaraktabadagi atopa karamba thorang paikhatpa yabagi habagi matangda khanaramba oiramgani thajanari Amaromda ngamkhai gi chetnaba loisinaba minister gi thakta wari sanaba hokrabasu hojik phawbada Assam dagi Mizoram da gari chatpa thingduna thamli ngasi su Mizoram ngamkhai da yerum purakpa gari ani mai thaki hairi economic blockade handoknaba miyam gi akanba demand lairabasu hojik phawbada gari sing ngamkhai lanthokpa kinari Mizoram House Silchar dagi tangai fadana changba amasung emergency gi polam sing puraduna chatkhiba truck kaya Lailapur da miyamna thattuna thamki vairangte tamna changhankhide hairi miyamna nunglang silakpadagi truck sing asi Mizoram House ta muk halakhi asumna oirakliba phibam asida Mizoram da COVID pandemic maragasida hidak langthak phangdabagi achoba awaba mayok narakpadagi Mizoram gi health minister na economic blockade lokthok pinaba haijarakhiba do Assam ngamkhai gi khoisaunarba khunja singna tabidri August 3 amasung 8 ki lonaba hingda Mizoram tamna chatkadaba gari kaya thugaikhi haibagi pawshu lakli Panbayai Mizoram da COVID case wangkhalakpadagi China mayok narakpaga loinana state asida hojiksu COVID active case lising 16 leiribane Oxygen amasung medicine supply fawba thingkiba maramna state asigi COVID ki phibam amukke henna lushilakadori state asigi amatangarba medical college Joram medical college ki RT-PCR left tangai fadana changba testing reagents yamna sathina washilakle maramaduna state asida COVID test tawgi changsu hantharakpatari asumna ngarang irai numit fawda numit 12 sujilaklaba unofficial economic blockade ase handokpiduna Mizoram da gari changsinbagi ayaba pibinaba Assam gi CM Himanta Biswa Sarma na miyam dasu haijakre loidana hojik thengna phangba pawda Assam gi minister Parimal Suklavaidha amadi Ashok Singhalna irang thokliba mafamda chatuna khoisaunarba miyamga wari sanarba matung economic blockade handoknabagi wafam yanakre haibagi thajaba yaba paw amadi lakli National Highway number 38 ki lane anigi survey da Jiribam lengang pokpi gi area da lamgi chet number laibadagi ngasi Jiribam district amasung Tamenglong district administration anigi official amasung khunja sing puna phaminabada yanaba purakpangam khidre Jiribam Development Organization JDO gi president Nongmai Them Sadananda Maitena Paumi Singda Fongdorakibada Chahi Kayagi Mamangdagi Jiribam gi revenue village amu oiduna lairiba lengang pokpibo
Tamenglong district ki Tausem subdivision gi manung chena leiba Tatbungi khunja singna Tamenglong gi lamne document yaudana hairakpase yapam thokte hairaki. Jiribam district asigi khwaidigi phaba government school Jiribam Higher Secondary School gi ozawatuna leiringai thasigi August marida education S ki joint secretary Mangte Larte Komna school asigi oza M Romeo Singbu Ukrul district ki Higher Secondary School da transfer tharakpase Jiribam Higher Secondary School Students Union na sugya yaba ngamloi local oza amabu atopa mafam amada transfer thabasi school asibu muthatnaba hotnabani union asina hairakli karigumba haizariba sida tabidaba thoklabade union asina mahiroi loop sing amadi Jiribam gi civil society organization single loinana akanba iho changchilakani hanasu union asigi general secretary NG Thongamba Singna haiki Wafamasi Debate and Extension Secretary Oinam Johnson amadi Finance Secretary K Denmark yauna phamkiba mifam amada haikibani Manipur da handak marak har gi wakadama kana lakle lengangna pifam thokpa har pidabagi damak Kumbi Urban Development Committee Kumbi Apunba Longmi Sinmi Loop amadi Bharatiya Kisan Sanghana luchingduna Kumbi Setpur Mayai Lekaida ngasidagi sidri fawba chara henbagi khongjang changsinba hokre khongjang asigi saruk amoina Kumbi area gi Longmi Sinmi Sing pulaga protest rally amasu Kumbi Setpur dagi Kumbi Hautak Pat phawba chatke Lengak na Longmi Singbu mi oina khanbiyo lengak pa singna pariba lupa chonga chatpi ngakta thonglaga chaba yaroi haibna chingba pendabagi slogan kyasu Longmi Singna laukhe tasengnamakni Jai Jawan Jai Kisan hainaribane asuk yamna chawba thodang loriba miyamgidamak Longmi Sing asina mayok nariba har phangdabagi awabasi lengakna ngamliba makai thuna kokhanbinaba mideng chingsinjari Tokyo Olympic ta silver medal phanglakhrabi Saikho Mirabai Chanubu handloom gi grand ambassador oina lauthuklagani haina handloom and textiles minister Thongam Bishwajit Singh na haikre oina chahi kya sinadana leuraba loitang khunogi spinning mill su hingat hanabagi damak mathau tagadaba selpham lengakna kaithoktuna thamle haina su minister asina makha thana phungdokhi World Mitai Convention na Imphal amadi Silchar flight service amukhana thambinaba Prime Minister Narendra Modi gi mafamda wakatchema pisinkhre loinana masigi matangda PMO da taksin binaba Manipur gi CM N Biren amadi Assam gi CM Himanta Biswa Sarma da so Haija Cherol Singh pisinkhre haina loop asigi Secretary General Yambem Arun Maitaina thadorokpa Cherol amana khanghalakli Ngasi Manipur lengakna anauba SOP ama thadoragladuna state asigi district taret haibadi Imphal East, Imphal West, Bishnupur, Thoubal, Kakching, Chuachampur amadi Chandel da curfew nimit marini amaga sangdokre aduga lemhoriba district mapan gi oina daytime gi curfew lokthokre numidang gi curfew di adumak lekhigani Maramaduna state pumbada August Nipan dagi habdi hayeng dagi August kunithoi fawba numit tara mangani gi oina night curfew numidang pung taruk dagi ayuki pung manga fawba strictly curfew thamgani haire Haukiba pung kunmari asida India da COVID ki anoba positive case lising kunthani panga chatruk kunipan phangki lising nifu supna tara taretna naba pharaduna discharge tawki aduga chatruk ka tara taretna COVID na maram oiduna laikhidre awang nongpuki state singi manungdana Meghalaya da chonga ga kunmari Nagaland da chama supna taruk Manipur da chatruk ka marfutara mapan amadi Assam da chamapan ga marfutaruk COVID ki anoba positive case sing hojik phawda phangkhre Assam da miyoi taramanga Manipur da tarani thoi Nagaland da ama amadi Meghalaya da taret laikhidabagi report su lakli Center na COVID-19 gi damak Johnson & Johnson gi single dose vaccine emergency da sinanabagi ayaba pikre asumna India da COVID vaccine makhal manga suragani hariba single dose vaccine asi lebaga sigi state kaya da su phanglagani hairi adubu hariba vaccine asina miyobagi hakchang da COVID ka lanthengna kaya yamna kanbangam gadage haibagi percentage na chingbagi matang da de hojik su center gi maikei dagi chapchana phongdorak pa leitri Javelin throw the India gi Neeraj Chopra na ngasi puwari ama semkhibaga loinana Indian billion ama dasmik ahum gi thamoisu khudum chanba ngamkhre ahan boina Olympic sanakhiba chahi kulhumdoi suraba Neeraj Chopra na Olympic ta India gi oina chahi chama gi matung athletics ta ihan boina gold loba ngamkhre ngasi Tokyo Olympic ta mahakna meter marfutare dasmik mangani pan sana javelin langkhi English ngani ni pan da
shooting da Avinash Bindrana Beijing Olympic ta gold phangkrabagi matung asukkuibasi Indiana Olympic ta gold ama fawba phangbangam leirakhibani ngasi August 8 ta puari ama iraduna track and field da Indian Army gi JCO ama oina service puriba Choprana gold lauki asumna ahan boina Olympic ki puari da Indiana gold ama silver ani amasung bronze mari punna medal taret ahan boina longam khibaga loinana ngasidi Tokyo Olympic ki medal tally da India gi position nifu taret subada kakhalakre Neeraj Chopra Haryana gi Panipat tagini mahakna sumna mai paklakpa sida hena chokthokchariba Haryana gi CM na mangonda hauzik phawbagi oina lupa crore 3 amasung class 1 thabak ama piragani lauthokre jeraga sida BCCI na so Olympic gold lawrakraba Neeraj Chopra da case prize oina lupa crore ama aduga silver medal phanglakiba Mirabai Chanu amasung Ravi Kumar Dahiya da lupa lakh yankhi aduga bronze medal phanglakiba PV Sindhu Lavlina amadi Bajrang Punia da lupa lakh kunmanga piragani lauthokre amadi India gi men's hockey team da so lupa crore ama dasmik ani manga pigani haina BCCI na lauthorakhi Asida sunatana Anand Mahindra na so gold medalist Neeraj Chopra da XUV 700 amasu khudol oina piragani lauthorakre Aroiba ngasi tenthak pamaroiba pau khara ngasi taret suba National Handloom Day numitni Prime Minister na India gi handloom gi pothok sing sinanaba lebak miyam da haijakre Wrestler Bajrang Punia na su ngasi kg 65 category da bronze medal laukre Bihar dangasi dagi hauna school, dukan, cinema hall amadi shopping mall sing hangdokre. Mumbai gi Kasturba Hospital da LPG gas leak orakpadagi anaba sing atopa mafam da puthok pataki. Rajasthan da Bluetooth headphones sinaduna wari sanaringai pokhairakpadagi miyoy ama laikhidre. Ladakh Union Territory gi protected area da chatpada Indian National singi oina inner line permit ki mathau taramba adu Ladakh administration na lauthokre. Hauzik phawbada India da COVID vaccine dose crore yankai dasmik ama sino hena kapthokre. Siberia da chahi lising kunipan suraba phamjilaba nongsa macha ani scientist singna thengnakre. Mapungfana preserve tawduna leibagi phibamda nongsa macha ani asigi sanamachugi matu sing karimata tekta kaidana leiramle. Amadi US State Department ki specially designated global terrorist list ta Islamist militant manga nauna hapchinkre. Hariba miyoi singasigi US ta leiba maral mathum natraga interest pumba thingjilagani hairi ngasigo na di Arambai News Guwahati da maitelo gi pau sandok chaba matang solution javoga loinana tabiri basingbo amkaso hana khurumjari